Mayanglambam Rishikanta Meehat ka mari lainana semkiba JAC na Manipuri Governor da point 8 yawba memorandum ama Pisinkhre. Pung 19 gi manungda memorandum da yawriba wafam sing thabakta onthoktrabadi akanba khongjang sagsilagani haina Governor da khanghankhre. JAC against the brutal killing of Mayanglambam Rishikanta Singh Kakching Khunau Uchan Makhong Laikai gi convener amasung ko convener sing na khurek piraga Governor da Pisinkhre memorandum aduda pallibu wafam sing di Kakching Khunau Uchan Makhong Laikai dagi Mayanglambam Tombi gi machanupa Mayanglambam Rishikanta chahi 32 suraba miyo asi kuki militant sing na tamthina hatkre haiba khangle thokriba thodok adugi matangda matik chaba khongthang lokhatnaba JAC na demand khara thamli Madudi Chingu Haukip Kobi Nupias in Amara Moiraga, Rishikanta Lakidabani, Maramaduna Haiba Nupiasi Faraga, Wahang Pauhang Chatabiu, and I Natraga CVI the Meehat Asigi case in Aduna Atubada Achumba Wile Fangangadabani, Rishikanta Hat Pada Chenabamu sing Atuba the Kangdoktuna, Fagadabani, Amasung Lebak Asida Chanariba, Logi Matung in a Cherak Pigatabani. Asigumba Taudog Asimatung the Amukhana talked an about Langak Namatik Chaba Kongtang, Lokat Piu, Loinana, Jingim from the Lady Bakuki Kulai Piper singing Matakta, Akanba Amasung Park Chauba search operation Thigathangadabani. Thaudok thokliba mafam adugi mari leinaba district police KSP amasung mafam adu deploy tawriba central force na asigumba pamdaba thaudok sing thoktanabagi thorang amata lokhatpa ngamdabagi mayokta makhoi sing adugi mathakta disciplinary action lokhatkadabani haribu wafam sing asi pung 19 gi manungda thabakta onthokpiu maduna trabadi JAC asina Manipur gi CSO singa khusam naraga akan makhongjang kaya sangsilakani haina memorandum aduna makata na khanghanki